Mamang chegi me ahumdagi haurakhiba tha taramathoi suraba laan asi loidriba phaoba Thaubal district ki manung chena leiba nungpok sekmai sikhong khuno amadi ukhong sangi mera pai bisingna handak ki Lok Sabha mikhal da saruk yararoi haina warep-nakhre India lenga ki khune ki laan loidriba phaoba aikhoi mikhal da saruk yararoi haiduna ngarang numidang nungpok sekmai sikhong khuno ukhong sangi mera pai bisingna magi khulsingda wakan mifam phamnakhe wakan mifam singa tu da saruk yaki ba mera pai bisingna handak pangthoka doriba taranipan suba Lok Sabha gi mikhal da saruk yararoi haibagi maram sing phongdoknakhe Mera paibi amana phongdorakpada tha taramathoi helaba laan asina maram oiraga chingkhong chingyada leizaba ikhoidi ngasi phaoba tumpham chapam khangdana leirakle mioi kaya amagi mayum makai mai thadokiduna relief camp singda leinari awaba kaya na pik thana leiriba Manipur da mikhal toguni haibasi citizen nama oina yaningde awaba tarba miyam asida solidarity utpa oina mikhal asida saruk yaroi hairi Irang na siyaw na kalakanda election matam le chalak waje prajama oina ekoi sugya yaning de election da ekoi mai onsan de hauji mi sigi ba masing sani helabani maitai masa sigi ba se thiba phangdaba mi untra muk hena lairi adubu makhoi gi khalaga ekoi election sida vote thadaroi Imphal manung da leiba kanguna di vote se pamangane ba akoi di chinghong ya leibani ne yam wajei ba karina hoji chinda haining de hoji laan ji kari dawi ge ba laan ji tanung dai thala leirabra ba hoji akoi potha halabra ba akoi chinghong ya leibi yang wajei ba akoi di aduna akoi vote se soya ya janing de akoi di Manipur da thokliba irang asibu na theiraga Lok Sabha election pangthokani haina thaurang toribasi yaning de haiduna ngasi yalomi kanba luf wabagai hianglam kairak khudumna chinduna hianglam wabagai ima kaitel da wakan mifam phamduna kongjang jangsan krai wakan mifam adu da saruk yakhiba napatagi housing na wabagai yangbi high school da hangba relief camp leriba revika nomai them na phongdokibada election haibasi democracy gi tawdaba yadraba thabak ama oiribasu Manipur gi oina thokliba irang asi hana loishnana ba khonabagi mahuta lengang na election da luptuna leibasi pende Karambana hana tawgadaba thabakno khangdaba lenga ke thongasi miyamna pamboide maramaduna miyam gi pirang kangana ba khona driba lenga ke thongasibu yaning da phongdoktuna election da saruk yadaba ki firep lawrgan haiki India se ganatantra chatpa laibak ni democracy chatpa laibak ni bosi yam maru oi akoi khangjai aduma koi taraga su hujik tangdu laita da ba charang na ba situation sida election ni kari ne na chinjala aga rang se amarom da pugina ba hotna rak man ba thawong se akoi yam ya janing de akoi vote pam de athuba matam da santi hanjelak pa akoi pami relief camp da hujik lai se akoi nungai ba punsi ko hing nate athuba matam da akoi biyum kai da hanjan ba phangan biyo adu natraga ya akoi vote da ba se akoi pam jate adu na yam tu na India government amadi Manipur government na akoi biyum kai da hanjal na ba thawong kaya sinpiraga akoi bu tangdu leita na mukang lai ba phangan biyo ai ba se haijari